Hello everyone. Ngasigi topic asi koigi electricity bill asi kamaina hantangani haibagi matangdani Manipur da koina ure madudi chawkhalapagi matungina koigi household level da electricity sizinabagi changsi hengalai aduga electricity asi gi matengna koigi industry hangdokpa factory hangdokpa aduga koigi services sectors service industry da koigi hotel go ergasu chana thangna restaurant or so hospital or so school colleges offices leriba mayam asi loina mai asi sinai sinada basu yade maramaduna akoina nomigi requirement hengalapudigi matung ina mai asi sizinaragasu akoina yariba makhaidi bill gi amount asi hanthana ba hona gadabani masiki pambai hairagadi akoina kara technical oiba term da akoina sizinariba mai aigi campus da aigi yumda aigi premises da electricity edugi quality habdi magi power factor asi kaya no habdi check to piraga power factor asi 1 oiragadi ideal oire yaribam khaidi wall gi 1 gi manaka thamudabani 0.9 0.99 sumaina thamagadi akoigi electricity gi bill gi amount asi handharakani maramuduna sida akoina khangma daka taribadi first da aigi campus da aigi yumda aigi premises da leriba power factor asi kaya no habaduma koigi technician sizinaraga aduduma khangdopiro adugi matungina 0.1 yaunaba kayam gap lege habadu koigi reactive device sizinaraga aduda menkhatpiro adu oi taragidi akoigi electricity bill lakpigi bill gi amount do hanthaba ngamgani makha tawo detail khangningagadi comment hapiramu hena nainasi aduga bill gi amount hanthana ba hona minasi. Thank you. Bye. Jai Hind.